North Korea gi sadi sadiraba kininga araba wari kya soidna taviram nagani. Isam samna lam koiba chacharuba miyu kya yamna sathina on naivagi wari kya amsu leirivani. Adom suno mamfam hasda chatura North Korea gi aseng masaktamadu yenge kaina khallagadi chatringi mamangda masigi video si hani yengbi. Masta uribana pasi kaishuleta ba maram amagidmakta North Korea na moral siduna fazan ki. I entirely beg you, people and government of the DPR Korea, for your forgiveness. Makpu farba mutung oirakiba phibam maduna prithivigi miyam pumba angakpa oinaki. Masida uribana pasi gi mamingsi Otto Warmbier kawi. Marksi USO gi Ohio haribam fumsdaini. School tamlingi matam mark class ki topper oiduna larik yamna faba angang oiraga hurgi. College kabagi matam Europe mahak Hong Kong gi college afaba amada tamlagi haina leplami. Asumna mahakna Hong Kong da college tamba lakpada prithivigi khwaidagi mimanadana leiba country North Korea chatbagi chance ma fanglami. Young Pioneer Tour side companies ne invite taroktana auto su North Korea gi khongsat asigdamak sem sarmi. Auto North Korea gi culture gi mramda yamna khangning polami mafamdugi misingna kamdongna lehavdu mahak yamna yenglami. Aduna December 29, 2015 Auto Hong Kong dagi Beijing na chalami dugo amuk Beijing dagi North Korea tamna chalami. Mahak loina na US dagi miyoi tara amsu yarumi. Makoi khongsat asi North Korea da numin mangani leigadob khongsatni. North Korea hek yawuga makoi North Korea gi misinga yamna haraute yamna wari watai saduna ahaw chaduna leirami. Numidadu 1st January 2016 New Year numini makoi pulab matamadu party dauduna New Year gi fazraba haraute yamuk saktamadu yengduna leirami. Madugi matung pung animuk tarak podwaida auto na touristing mafamadu yamna tongnava 5th floor challenge asi toki. Auto amadi makoi gi group asi yangak to hotel asida leirami. Hotel asigi manga suba floor si staff fakta natna kanasu sanghandi. Adubu tourist kya na kari lehavdu yengning manbana soiba saraga hek changbazani. Masigi thawong asibune khoina 5th floor challenge aina khangnarivsi. Mafam madura North Korea gi oiba poster kya su thele hena phongdokli. Aduga mafam madura ka khudingi CCTV camera su thelanme. Atai matamdari tourist na mafam madura lakfda warning piraga charan khivne dubu auto gi onedi masina magi punsigi khwaidagi laivak thifavdu oigadori. Mahakna mafamdari poster ma lawraklami hojik fawbi oinadi karisil thotokku tawdri auto nongala faw kaishu tawdana dum koiba faw salam livani. Asumna 2nd January 2016 makoi Pyongyang International Airport laktuna mayumda hanaba plane ado hek khatki tawum matamduda police ani laktuna tunglomdagi auto gi lengzumda tak tak tharaklami. Wa amafu hairam da video auto ba police ani duna puraga chatki. Madudo auto ga lakminariba group tugi maraktagi amana fagi oina ngasina nang aroiba uban numin oirani hena fagi oina hairaklami. Makhoina di samsamba airport ki security check oirabai khanjarubni dubu hojikta fagi oina hakiba wadu asengbagi oirakhi. Auto ga lakminaba sing aduri lonmak hankhre dubu auto de North Korea da dumuk lehori. Asumna North Korea gi news channel kya da auto phabagi paw kya broadcast tonarki. Adubu phabagi sabsaba maramdi karimata hairamdi. Asumna hafta taruk leirga auto phabagi maramsi makoigi lebakpu usitavagini haina hairaklami. Numitu February 29, 2016 autobu press conference amada puthoklaga hanane iraga thamlaba wafam kya namphud hayanki. Mahakna poster ma hurale FC masana moral yazare hana su phongdoki. I understand the severity of my crime. I have been very impressed by the Korean government's humanitarian treatment of severe criminals like myself. Masta wafam kya amadi soidara namphud hailangmani hana US ki miyamna thajanari. Auto na North Korea da khurumjaduna lal amadi ngakpiyu haina haizaki. I entirely beg you, people and government of the DPR Korea, for your forgiveness. Adubu mana Thamoi shengna haizariba khudimak aremba taki. Icham chamba poster makhak lawru widmakta auto chahi 15 chupna jail da thamnaba amadi jail manungda awaba thabak suhanaba sentence toki. Somdana America da auto bal lokthoknaba thabak kya su paikhalami. Auto ge parents na media kya su unaduna government da yamna kan haizirame. Madugi matung auto North Korea gi jail manungda chahi amag makhai leiraba matung North Korea amadi American government anasi yanaba ama puraktuna June 13, 2017 da auto jail da gi thaduraklami.
wari si swaida loiramdani kaina khanbiramgani adubu aseng borisidi masigi matungdani laktori basi North Korea na otobo far mutung otosi masadu narakpadagi tum nabuguli sasaluvda komada laikiduna gyan sukta taramde adubu North Korea na thawoidaduna laing miduna thambadagi thorokpa numit adu fau otosi komada dum lermi asumna hek thadropga handa Pyongyang Friendship Hospital da purameduga US dagi North Korea da plane ama tharaklameduga otobu America da muk puraklami adubu otodi haujuk pawba komada da muk leiri amadi fagalakpagi mamisu amata uramde numit kharagi matung oto mathanda sorhan jaba ngamlakhi amadi mamisu khappa ngamlakhi adubu mahak gyan di taramde brain scan amagi matungina oto gi brain si brain tissue yamna mangkhraina phongdokhi masi North Korea na sathi bamongdo ot naivdagi thokpu oigini hain su phongdokhi oto gi mapana press conference amada North Korea na haribu singadu amata thasaba ngamde hain phongdokhi numitu June 19 2017 pung 2 kun chatpa matamasida oto masagi sahi kunni thoi sarokku matamasida taibang palsi thadokduna chatki oto gi parents amadi US government na North Korea bu maral sirame adubu North Korea na US na oidaba nganglini haina muk hairakhi expert kana phongdop ki matungina North Korea na otobu ot naivadun laina adu oiraktuna sigivne haina phongdokhi oto na North Korea dagi poster adu loramba yai adubu North Korea na di oto gi punsibu loki investigation kya gi matungina poster adu chawon madagi puraktivida mafam dada damuk thamlammi haina phongdokli oto gi aroi mathong ngamasi magi angang oninge gi school adu pangthokhi amadi miyoi lising aninga chonga haina sarugaki masigi laibak thiba thodok asina North Korea dagi miyoi sing US da lakpa athing bathamki matam adu 2018 oto gi parents na torture amadi murder gi case ama North Korea gi mayokta thangatlami court na piba matam adu North Korea na matam sana laktavna case do oto gi parents na ngamki amadi North Korea da $501 million fine thina ba khanganki adubu North Korea na di mawa lokide madugi mutung 2019 da North Korea ge cargo ship ama fajilaga yonthoki maduda fanglakpu paisa du oto gi parents ta piram adubu paisa fanayam oisnu paisa ga miyo emangi punsiga mot sinavadi yavanate aduna ngasi fawo oto gi parents North Korea bu sawning lovsu karisu tobung ngamjada dumuk leiva tari North Korea gi miyo sing soidna afava pukchal chawba yamna leramgane adubu North Korea gi government sidi khwaidagi fattabani havada haiman batholoi masin nongmani soidna honakpu oisna adubu hujauji oinadi Kim Dynasty na rule tawriduna masi matam khradi adumuk laikhigadawri aduna kanagumna North Korea da koiba chatki kaina khallagadi hanana wakhal muna kanthabiyo